Homeless PAODAM eng tabiribasingbu namaitham kajal devina khurumjari ahanbada maruba pau pijari numit humne sathagadaba street art exhibition ngasidagi hodokre Police Station Tarukta Armed Forces Special Power Act 1958 thamjilakpa asi maram chade state ashida thokliba issue nathainaba hotnabani haina khaidemani na haikre Thangta for a Unified Manipur haiba hiramda taruk shuba thangta din tharom pangthokre Loinana Iran machani haiba miyoi nipana purakpa kg satrat hembagi truck Gujarat ke Porbandar ge phaba ngamkhre Mapung oba pau Imphal Art College Student Union IACSU na sinduna numit humni chutna chathagadaba street art exhibition Wangkhai SC ge MLA Thangjam Arun Kumar Art and Culture ge Deputy Secretary Sunanda Thokchom amadi Imphal Art College ge Principal Khongkham Udilu Kumar yauna ngasidagi da hodokre street art exhibition hodokpage thorom aduga mari lenana MLA Thangjam Arun Kumar na phongdorakpada marku ke militants singna juri bangi jakurador dagi pikliba angang ahum yauna nupi ahum phajin duna thamlibasi laibak thibani phajin ki bamioi sing athuba matamda tekta kaidana thadorak naba lenga ki makai dagi shu angamba thakta hotnari loinana ku ki militants singna micham miyam phajin punshin bagi thabak tawribasi yaningde khutlai paiba masal khut thoknabadi kaide haikibaga loinana ngasi pangthokliba exhibition asi college asigi oinadi yamna historical oiba tharom amani chahi marifu gi mathakta leiraba college amashu oiri adumoinama ngasidagi hauduna numit humni chupna pangthokadawriba exhibition asina hiramashida thawai yauna thabak tawriba nupa macha nupi macha singda hotna ningbagi thauna ama pigani mamangda tongan tongan be exhibition kaya pangthokre adubu street art Exhibition asi handak ki asina hanbani exhibition asi lambida oina pangthok naba thorang torombadu haujik leibak asigi oriba phibam asigi yenglaga college asigi campus ta oina pangthokle hainasu phongdokhi Yedraban PC phajil laga tawbasing masi amnaite kholai paiba masen khuthongna banu tongan damu tamakanda innocent people singa onjil laga ke advantage longna basi masi amnai jadi masi ai magi degi kan mong dai kan yam tawjai diga tawdubu government su honorable chief minister na choba initiative laudana akoi singadu te kaiduna thado ngaba release tawna ba nam thakta onajai Thasege taramathoida juri bangi borobekara police station ge manung chana laiba jakurador da kuki terrorist na satharakhiba landa angang macha ahum yauna mioi taruk faduna pukhibadagi ngasi phawba langla langjel khangdana laiba singi imung manung amadi juri bang student forum ga Manipur ge chief minister ga ngarang numidang unaduna wari sanakre amadi memory na pisingre ngarang numidang pung 3 rom tarakpada imung manung amadi juri bang student forum gi thaumising yauna mihut mapan ga chief minister and bireng unaduna kuki terrorist singna angang chahi phadriba ama yauna angang ahum amadi nupi ahum punna imungi mioi taruk phajinduna ngasi phawba siba changba khangdana leiba asigi langla langjil puthopinana ba taksilamki hairi chief minister ga unaruraba matung pangmi singa unabada kuki terrorist singna phajin khiba duda yauriba Urem Bamrani gi machanupi ningthaujam ebenobina hai kuki terrorist singna phajinduna laikhraba haujik phawba langla langjil khangdana leiba Apopi mama mache amadi makhoigi angang singbo tekta kaidana puthok piraknaba haijakhibaga loinana chief minister na makhoi singbo tekta kaidana rescue tawani haina thajaba piraki amadi hiramsiga mari lenana lengakna kanba thabok lakhali haiba wafam thamlakhi makhoi taruk phakhiba numittagi ngasi phawba chak maru ama phawba chadana lelakli ngasishu makhoigi langla langjit puthok triba phawba makha tana chak chakhiroi chief minister da makhoi sing adubo puthok nabagi matam thabada Yakhidrabasu soidana phangnaba hotnage haina thamlakhi phongdokhi chief minister ga unaba aduda saru yakhiba juribang student forum JSF na pishinkhiba memorandum aduda juribangi mafam sing maru oina mongbung morbung lengangpokpi amadi barak circle gi praja sing tangdu leitana aki tujung yaudana leiba ngamnaba lengaki makedagi matik chana state force sing thambiyu thokriba thodok adu central amadi state force na section ba watpa amadi thausadabadagi thokibani makata na hariba thodosing asi thoktanaba juribamgi jurimuk leisa bithol lamtai khunau borobekra amadi
Soto Bekaragi Police Amadi BDF ki outposting asi matik chana sangapiduna matik chaba forcing lehanaba hotnabiu haiba wafamsu yauri. Phakiba Yurembam Rani gi machanupi ahum subi ningthaujam ibenobi hairokta mayum panduna leibani. Mit am thab yu hai mang na thi tha banga moy na hai tau gini ima hek puthok tri baw imang da isa inaw hin ko puthok tri baw ai jak jar oi lai gini ai sumai na sum sa da bi de matam kak ta bi ai na moy na puthok tri baw ai si jar oi ai ima itin inaw hin do ai na hin nek par ko ni mit ai na jak jar na te na si ai ma puthok tri baw ai jak jar oi Ikoi kuidana Juribam macha Sagapam Ibotombi Singna Juribam Police Station asida OC wina transfer tawrakraba matung kuidringai marak asida ngarang DGP Rajiv Singna thokpa order amagi matung ina MPTC gi inspector oina transfer tawkiba thawong yaningte haiduna ngasi nunthil Juribam Police Station gi mamangda Juribam gi mera paibi ima Singna wakat mifam phamkre wakat mifam aduda saru yakibi ningthem khunodagi mutum ongbi anandi kobi nupi amana phongdokibada ngasi aikoina wakat mifam phamjabasi ikoi kuidana OC oina Juribam da posting lakiba Sagapam Ibotombi Singh bo Juribam dagi transfer tawiganu mahak lakpadagi Juribam gi prajami thabak tawduna amadi mahak Juribam miyam gi damak thabak kaya tawiri hairaduna mahapu transfer tawba yaningde haina phongdokhi ꯑꯩꯈꯣꯏꯅ ꯌꯥꯅꯤꯡꯗꯦ ꯑꯗꯨꯒ ꯃꯥꯛ ꯂꯥꯛꯄꯁꯨ ꯀꯨꯏꯗ꯭ꯔꯤ ꯑꯗꯨꯅ ꯇ꯭ꯔꯥꯟꯁꯐꯔ ꯍꯣꯏ ꯁꯔꯀꯥꯔꯒꯤ ꯅꯤꯌꯣꯝꯗꯗꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯐꯝ ꯊꯣꯛꯏ ꯑꯗꯨꯕꯨ ꯍꯥꯏꯗꯤ ꯃꯔꯝ ꯆꯥꯗꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯏꯔꯥꯡ ꯀꯜꯂꯤꯕꯅꯤꯅ ꯃꯥꯛꯁꯦ ꯈꯤꯇꯪ ꯃꯇꯝ ꯁꯥꯡꯅ ꯂꯩꯊꯕꯤꯅꯕ ꯁꯤꯔꯤꯗ ꯃꯊꯛ ꯊꯣꯡꯕꯁꯤꯡꯒꯤ ꯑꯣꯊꯣꯔꯤꯇꯤꯗ ꯐꯥꯎꯅꯕꯤꯅꯕ ꯍꯥꯏꯖꯔꯤ Mamang chahigi May 3 dagi haurakhiba irang asigi waroishin puraknaba India lengakna machang oiba thabak amata paikhatte haiduna Manipur gi punna himinaba pamba miyamna lauduna lakninge cheraksida Union Home Ministry na ngarang November 13 English singani 13 kunmari da Manipur gi Police Station tarukna konba mafam singda nauna Armed Forces Special Power Act 1958 ki makhada disturb area lauthokhiba du All Manipur United Clubs Organization AMUCO na yaningde thawong asi haujiki thokliba irang asida India lengaki aronba thawrang sing adu nathairaga punaba hotnabani haina lawi hairi Lengak na lauthokraba Armed Forces Special Power Act 1958 amuk hana Police Station tarukta thamjlaklibasi maram chade Union lengak ki thawrang asimak state asida thokliba issue na thainaba hotnabani haina hanagi Manipur Human Rights Commission gi acting chairperson Khaidemani na phongdokre ngasi singjamai Loklau bungda leiba advocate asigi yumda pangthokiba pawgi mifam amada wafam asi phongdokladuna Khaidemani na hai Armed Forces Special Power Act 1958 asi haukiba kumja 1980 September 9 dagi Manipur da thamlakpani ek asigi marumda miyoi kayagi punsi mangkhrabani hariba ek asi miyoi khunai gi mayokta leiba ek amani haina United Nations na phawba haikiba leikrabani madugi mathakta Jiban Reddy Commission asu ek asi miyoibagi hak khongoinaba ek oibana repeal taunaba India lengakta recommend tawkrabani democracy chatpa leibak amada asigumba tamthiraba ek asi leifam su thokte hairaduna Manipur dasu ek asigi mayokta miyamgi kholaw lakpadagi haukhiba kumja 2023 da Imphal gi Assembly segment tarek tarki lauthokki masigi makha tarakpa oina haukhiba chahi 2022 gi May 18 da police station 15 dagi state Home Department na afspal lauthokki masida natana atopa police station mari yauna punna police station 18 dagi lauthokduna lakpani adubu state asida thokliba irang asil lakshinna ba hotnabagi mahuta handak amuk Union Home Ministry na nauna police station tarukta hana aspa thamjilakpa haibasi maram chadaba amani thawong asima kuki lamhen to henbes singna maitegi mathakta harokliba lan asi nathainaba nauna aspa thamjilakpa mali Union Home Ministry na thoklakpa order adumak soiri Imphal area da sankhai thumkai khara tawba asi insurgency gi iho rahangladuna stockholder tanarami haiba haina palliba dushu lengaki officials singni aspa thamjilakpa simak miyam na ngang yaningloi soidana tamthiraba ek asigi mayokta iho haurakani khali kogi terrorist singna lo kaina numai kaptuna tawningbata tawriba mafam oriba Churachandpur Kangpokpi Tengnopol amadi Juribamda aspa adumak leiri adubu security na ek asigi makhada chapchana mathau tawde security na mathau
tawdabagi miyamna pendabagi kholau kaya lauribani AMSPA asigi marumda tawge khana thabak tawrabadi mi fawa nomaina kaptuna hatpada lengaktagi ayaba lawbagi mathau tade haina su phongdoki abruso kangdabdo aikoina asugi mati aikoidi Koki ki maite ki naga ki muslim ki leite ba nupi do kaim tawrabadi maite macha oyu ekoi yaroi Koki macha oyu amadu yaroi ekoi micham kai nai deba adugo manupi angang do di meon mane tawumsi aidana hainin any question State asagi police station tarukta nahauna na Armed Forces Special Power Act AMSPA thamjilakliba asigi matangda India government na akaknaba matamgi matnungda review tawduna lathokadabani amadi Manipur government naso police station taruk asidagi AMSPA handok hanaba hotnagadabani haina COCOMI na lengakta akanba wafam thamlakli lamphelda leiba COCOMI gi office ta ngasi pangthokpa pawgi mipam amada COCOMI gi spokesperson Kuraijam athaubana hai Dacronian law amadi inhuman oiba law asi malemgi leimaidagi muthakhro haibasi malemgi miyamna hanjun lauduna lakliba amakhakni asigumba colonial law asi democratic India da thambagi mathau tade haiduna malemgi miyamna su United Nations ki Human Rights Council da hanjun na criticize tawraga leiraba wafam amani mamangda Kraba State asigi police station Taramapandagi police station taru khangatlaga ngarang khaktamak AMSPA impose tarukliba India government gi karamba khujil thawrang no haibasi miyamda chamamnaba ama fauri state lenga ki oina AMSPA asi impose tawhange harabadi impose tawgadariba mafam singadu hana disturb area ni haina lauthopa changi adubu AMSPA impose tawriba asigi matangda state lenga ki chief secretary na order thokiba amadi disturb area lauthokibagi wafam amata like thengnakiba leiti masida hojik na hauna na police station tarukta AMSPA impose tarukliba si New Delhi na state lenga tungoina ramlaga namfuda thamjilakpani maram asina AMSPA impose tarukliba asina India government na president rule thamne haina laroidabagi maram leite hojik nauna AMSPA impose tawriba police station taruk asida karigumba hostile oibagi wafam amata su leite mafam singashida koki khutlai paiba singna maidai da lan tarakpada India government na thajulakliba central force sing amadi state force na ngakpa ngamdabadagi Araiba khutlai paiduna khulngakliba volunteers sing asigi mathakta AMSPA impose tawnamagi maram leite lariba khulngakpa natraga village volunteers sing asina central amadi state force ta onshinduna nomai kapsinbagi report amata su leitri Chatharakliba thawang asina India lengakna kokimneten singbu yokhatuna thamlaga maitai khulngakpa sing asi phawa punduna hatpa amadi makhoigi mathakta ahenba military rule natraga martial law chana hanaba hotnarabra chingnaba phauri phongdoki Hiramasi matangda India ki Prime Minister da ultimatum yauba memorandum amangasi Manipur ki Chief Minister N Birenge khuthangda pisilagani haiki India ki asengba citizen India ki asengba democratic institution amadi India ki constitution asigi purview ki manungda leitaba leba amoina lawrabra haibasing asi Manipur miyamna chingnai aduna madugi porase India government atubada Manipur miyamda sengopum thoi AMSPA si lawthopum thoi masi ekoi miyamna accept tawbunga moi haiba wafam si masi media ki kutangda India government ki mafamda ekoi thamjana thank you Tampaki mafam kharada nauna AMSPA thamjilakpana hauji thokliba irang asigi waroisin purakpa ngamloi Manipur natana malemgi miyamna yadraba black law amani haina leikraba ek amabu nauna amu thamjilakpa haibasi paliba lenga asi sole haina takpani micha miyam ngakpa ngamdraba CM Biren matam chari kanda fam thadok hawwana phagani haina apunba Manipur kanba imalup amkili president Laurembam ngalbina phongdokre ngase lampheda leiba all Manipur women social reformation and development samaj nupi samaj ki mayai loisangda pangthokpa pawgi mifam amada wafam asi phongdokladuna nganbina makhata na hai ing so listing amaga chamapan marifudagi hauduna Manipur ki tampak singda Armed Forces Special Power Act 1958 thamjalaktuna ek asigi makhada micham kaya hatpada natana miyot minai kaya chatharakpa adugi mayokta ima singna ek asibu lawthoknaba ihau kaya hauduna lakli Manipur khakta natana malemgi miyamna black law gi ek ni haiduna ek asibu thamba yadaba leikraba matung inau nauna amuk thamjalakpa haibasi mitopna Manipur thugaina bohonarliba sida center amadi state lengaka manaraga thamjalakpani haina lawi thokliba irang asida AMSPA thamjallaga waroisin purakpa ngamloi Manipur da AMSPA thamjallaga central force singna khungak liba singbo pha punduna ahakpa chairak piraga su waroisin purakpa ngamloi
ꯃꯩꯔꯤꯛ ꯄꯤꯗꯒꯤ ꯃꯩꯖꯥꯎꯕꯤ ꯍꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯈꯪꯖꯤꯟꯕ ꯐꯩ ꯃꯅꯤꯄꯨꯔꯗ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯆꯦ ꯃꯆꯟ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡ ꯉꯥꯛꯄ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯑꯊꯨꯕ ꯃꯇꯝꯗ CMꯒꯤ ꯐꯝꯗꯒꯤ ꯄꯣꯊꯥꯕꯅ ꯆꯨꯝꯒꯅꯤ ꯂꯣꯏꯅꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯐꯥꯖꯤꯟꯈ꯭ꯔꯕ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯌꯥꯎꯅ ꯃꯤꯑꯣꯏ 6ꯄꯨ ꯔꯦꯁꯝ ꯇꯥꯟꯕꯒꯤ ꯃꯑꯣꯡꯗ ꯂꯩꯉꯥꯛ ꯑꯁꯤꯅ ꯎꯍꯜꯂꯤꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯈꯤ थोपगा मणिपुर की नेटवर्क कक्कने अखोइना वर योगदबा अखोइगी मेसेज मयाम अमा योहनगिदबा अदुमाइना अखोइ मोदी गी अदुगुंबा नत्तबा मी नुपीबु ओन्ना तैनना थागल्लकांदा ओन्ना तैनना नुपीबु फारकांदा हौजिग रेंसम के टाइप ते लेरिबसे मसी थोक्तनबा अमदि मागी खोंजेदो अमोहन ताबा पामद्रे हाइबा वाफमजी थमजरी अदुना लोइनना अखोइना Taruk Suba Thang Ta Degi Tharamasi Kanglei Indigenous Martial Arts and Cultural Society Ki Marks Amadi Thang Ta De Observation Committee na Sinduna Thang Ta for a Unified Manipur Haiba Hiramda Khomal Lampak Men Stadium na Pangthokre Tharamaduda Manipur da Lairiba Tonga Tongamba School ni Futaruk Tagi Punna Thang Ta Sanaroi Lising Ama Jonga Rom Amadi Thang Ta Academic Kayadagi Lakba Professional Artist Jonga Rom na Saru Yaduna Thang Ta Gi Haithoi Singthoiba Kaya Utki Amadi Manipur University of Culture के Vice Chancellor Professor Paunam Gunindro, Education S के Director Laishram Nandakumar, Yas के Director T Phulen Maitei, Uttra Sanglen Sana Konungi, Angom Ningthau Angom Poreton Dade Observation Committee के Chairman Irom Ibom Cha Amadi, Kanglei Indigenous Martial Arts and Cultural Society के President Ningthaujam Ajay Kumar na Athoiba Mithungnen Singh oina saru yaki. Thauram aduga mari lenana AMUC gi Vice Chancellor Professor Paunam Gunindro na phongdorakpada thang ta asigi Manipur gi mahiroi singda tamhannaba ki marks na kumjali sing ani tara humdoi dagi yamna kanna hotnabadagi subject ama oina tamnaba haurakibani ngasidi thang ta tamningba mahiroi kaya ama leiri adubu takpi tambigadaba oja singna voluntary oina school singna satuna takpi tambiri thang ta masana asi lisingama chanipan Marifutara Mathoi Khongjom Lan Loiraba Matungda British na tamba yaroi haiduna thang amadi ta punamak lokhatuna thamki amadi masana ase mutpagi fibamda leigi adubu thang ta khakdan natana mukna kangjaina chungba hariba masana singasi yokhatnaba lisingama chamapan kumapan adwaidagi Chorchan Maharaj na amuk hingatnaba horakpadagi hotnarakpadagi lisingama chamapan kuntra mari da amuk tamba haunarakpani hairaduna masana sibu yokhatpiramba amadi hauji yokhatpiriba sentakpa singdasu ikai khumnaba uchari haina phongdokhi Allah adumba ibundule madumasi ina matam ina buanna abi mutaru bahidra sidaru base masidi simmas desi se lapam tingse masigi asawate di masigi aina masigi hona rupnam ta thang tagi apuni lai jaba amadi hoji hidi hinba singapurian apuni mafam daina amika ki Nakalamaromda ki Marks ki President na phongdorakpada Manipur gi Puwari da thang tagil lamsing ahal laman sing na ngaktuna thambirami lisingani tara nipanda Manipur da mahiroi amadi oja kayana Manipur lengangta thang tabu mahi ama oina tamnaba lengaki mafamda khongjang sangsinki amadi oja yauna mahiroi kaya phajinki adugi numit adubu lauduna lisingani tara mapandagi hauduna haujik leriba khunaya sida thang tagi oiba apunba ama sagatnabagi damakta thang ta de asi pangthokpani thang ta gi amato oibagi wakhalon adu mahiroi singda chusinduna Manipur dasu apunbagi wakhalon ama sagalakpa ngamgani haina su phongdokhi Korean Studies ki matangda Manipur University ki Department of Foreign Language na sinduna numit nini satagadaba mga suba Indian Educators Workshop ngasidagi Manipur University BC ki courtroom da hodokre tharomaduda AMU gi BC Professor N Lokendra Embassy of Republic of Korea in India ki Minister Counselor Minsun Kim Education U ki Director Dr. Rangita Wali Waikom amadi AMU ki Department of Foreign Language ki Program Director Professor Yun Yung Li Yauna Maru Eba Miyoi Kayana Saru Yaki Korea Foundation na sponsor tawduna pangthokpa workshop haudokpa aduga marilina AMU gi BC Professor N Lokendra na hai mahiroi
amana foreign gi tongan ba lol khangba ngamba si maheroi adugi ahenba skill ni NEP 2020 gi matung inna leibak ashida mahei tamba asi skill education dana hena mieng changlakpa ashina maheroi singna lon yamna khangba si mathau tare loina ngasi dagi hauriba workshop ashina university asigi maheroi singda tongan ba kanaba kaya amasu soidana piba ngamgani maram asana maheroi singna workshop asi mapung phana yawbaga loina ngamlagadi Korea da fauba hauthengna chotpa ama mathau tai hiramasida MU gi maikaidagi shu kari tawba yabagi haibadu yengsingani haiki Thasagi tarama thoida Juribangi Borobekara police station gi manung channa leiba Jakurador da Koki terrorist singna chatharakiba landa angang macha ahum yauna Mioi taruk phajin khibagi mayota COCOMI student front ki meng makhada ngasishu tonga mafam singda human chance samdana khongjang sangsinkre RDO Nursing College Lamdeng amadi Leirik Institute of Nursing gari gi mahiroi singna Chin Kukina ko terrorist na phajin khiba makhoi taruk athubada thadok hannaba lengak na hona gadabani haina human chance samdana khongjang sangsinkhibaga loinana kholaw kaya so lawki khongjang adu da saru yakibi mahiroi amana hai chahi ani farakadawraba lan asibu loishinnaba India amadi state lengakna lokhatliba thabak thorom sing pendre phibam asi phagalakadra haibagi mahuta hena sum nushilakpagi phibam amada lakle handakta thokiba juri gi thodokta karisu khangjadraba angang ahum yauna mioi tarukpu Chen Kukina ko terrorist singna phajin kibasi yamna thamoi shoi amadi agama mongda condemn tawi chamjaraba makoi singbu athubada thadokpirau amadi makoi bu tek ta kaidana phangnonaba India amadi Manipur lengakna akanba thabak pakhapiu phongdoki ngasigi khongjang aduda Maralai jadaba maheroi amadi micham khudakta state amadi central government na thadok hangadaba micham phakhraga lengakna tumina nation bagi thawong yaningde athuba matamda micham taruk asoi angam yaudana thadorakadabani haiba pleka kaya sujinakhibaga loinana kholaw kaya so lawki On 11th November 2024, it's been 5 days and we even don't know that they're alive or dead. I heartfully request the government of Manipur and the government of India to look after the situation happening in Manipur. It's been 2 years which is going on and they have not even took a single step against it. I would kindly request the abductor also to release the innocent people and spare their life as soon as possible. Thank you. Chatliba tha October tang 13 da Kukina ko terrorist singna Juribangi Borobekara khungangda lantas lagduna micham anibu hingna mai thadok lamba yum kai amadi dukan kaya maina tumna thadokhiba loinana chahi phadriba angang yauna angang ahum nupi ahum phaduna pukhiba loinana Borobekara police station da lanta senkhiba gi thodok asibo Walmite Council Manipur unit na akanba mongda yanindaba phongdorakli asigum laba lamchat asidi sahinga hingchaba sa ngatana tawgadaba thawangni phajin khraba nupi angang sing athuba matamda lengakna rescue tawgadabani loinana thodok aduda chenaba terrorist sing government na athubada phagatuna logi matung inna matik chaba chairak phanghangadabani phajin khiba nupi angang singdu countryba fawba terrorist singi asibak chang 13 lengakna kuki singda sinathopigano hairi Imphal West District ki mayang Imphal Bengal maningda leiba dukan singda tongan balup kayana puba thangbang ngamloidaba salgi demand tarokpa amadi juri bamda micham tarok phajin kibagi mayauta dukan phamba singna dukan thong londuna wakat mifam phamduna khongjang sangsinkre wakat mifam adu mayang Imphal Bengal maning dukan committee na sinduna sathakibani wakat mifam adu gi matangda committee secretary Phundrei Mayum Tamijur Rahaman Nahai Manipur da thokliba tha 19 suraba lan asina Manipur miyam asi kham thengna wanare loinana Bengal gi dukan sing asisu lan asina maram oiraga post sitabana dukan fawba tokpa yabagi phibam da leidi adubu warabasu wana dukan phamliba sing asina ngamjaba kaya khainaraga ilui camp sing awa ana taraba sing amadi khungakpa sing da mateng pangduna lakli adubu handak lup kharana dukan sing asida ka henba selgi demand nongna tarokpa asina dukan phamliba sing awaba kaya mayoknari oriba phibam asina dukan phamliba sing asi thong loinbagi phibam da leiri maram asina selgi demand tarokliba lup singna dukan phamduna imung pujariba singi awaba asi yengdaga demand asi handopiu lengak nasu hiram asida mieng changbiu haiki amaromda juri bamda angang macha ahum yauna mioi terok phakhiba adugi matangda tamijur na makha tarduna
Jury bound the cookie could like Bible sing that Chahi Nariba Angang Yauna Mioteru Pagi Kibagi Tawong as the Yaning Day. A Sigumba terrorist Tawong Makatana Kanagumba Amatana Tawigano. Morales said about Pajun do not Ladiba. Micham Singh asi kudakta thadokpiu amadi lengak nasu state asida thokliba tha tara nipan suroklaba irang asi athuba matamda loisinduna Manipur bu mahausa gumna chakotpa amadi ing tapa state ama ohelase haiki Manipuri Youth Front of Assam Maifana Senduna Nipan Suba Ningol Chakoba Festival ngasi Irom Sanglen Modura Ghat Kasarda Ayupung Tara Taba Matamda Pangthokre Tharamaduda Maifagi President Thangjam Brozen Sarojini Sharma AIR Shilzergi Announcer Proba Rani Sharma BP Ampal Padmani Singh Masugat GP President Paunam Nil Babu, Winam Babu, Jasim Uddin, Laskar Secretary AIPP Shina, President, Chief Guest, Guest of Honor Oina Daisa Pamki, Chief Guest Sarojini Sarmana Mara Chukatuna Hodoki. Masigi Tarungi Makasa Tarapa Oina, Chaklen Amapuna Jamin Naramatung, Ningol Singbo, Maifagi Makai Dagi, Kudol Potam Duna, Ningol Singna, Maifalu Jingwasingda, Mangol Arshibat Piraduna, Taron Lushin Ki. Masigi Taramaduda, Tampak Mayum Salawudin, Irom Nilu, Soram Toiba, Ingudam Ranjit, Molina Singna, Chungbasaru Yaki. National Highway da blockade tawbadagi yen macunjak pusilaktabadagi yen kaya siba horakle chingmi tami khaktana sinmi kaya makokta makhut haple ngase Manipur Poultry Development Association na paumi Team Amaga Loina Tongan Mapam Singda Yen Broiler Loiriba Singh Farm da Chatuna Awaba Sing Edu Yangsinki Maduda Kangpopi District Manung Chanalariba Nungang Bilesta Yen Broiler Loiriba James Dangmaina Hai Chahi Kunlom Yen Loiduna Lakpada Awaba Kaya Tingnaki Adubo Handak Tingnariba Awaba Si Mamangda Amuta Tingnadri Yen Panglaktaba Si October Kundagi Ngasi Pawak Pangdana Lakle Macunjak Fangdabana Janingai Takningai Laitabadagi Sizilakpa Makoi Masal Sathoknaba Horakle Makoi bu Khajikta Oirabasu Hingnaba Haiduna ORS Amadi Cheng Kara Thaduna Hotnari Adubu Cheng Wanduna Pijabada Sel Yamna Changbana Sel Laitabadagi Madusu Ngamlaktre National Highway da blockade tarokpa shidagi yenge macunjak pijaba ngamdabani adubu lengak asina lomishingi tasengna khambirabadi tauge haibada karishu nate mauda palliba pochoi puba gari kaya singashi security na ngak senna putholakpa karigi ngamloidawribano lengak na lomi ngami singi karishu khanbidre haibasi mayek sengna khangde lomi sengna thenariba awaba singasi kokhan binaba athubada lengak na mauda panduna leiriba pochoi puba Maru Oina Yen Loriba Singi Macunjak Yauba Gari Sing Asi Matik Java Security Piduna Pushilakna Bahona View Fongdoki. Sara Hen Halaga Eko Chakava Seko Sa Eko Paujo Ngamdra Matang Dola Aduna Mayam Sina Sarkar na Eko Pamar Yen Jok Liba Pamar Sing so Karadim Yen Changbiraga Macunjak Kamhaina Pamar Sing the supply Tobanga Mudra Makoi Awaba Pamar Sing Wari Kari da khara meng khatpa yabra habji biyeng changbi radi aiko yam harau jagani habi wakhan ron se chum ai khara sum thamjaga Bisnupur District ke Tawbulda yen listing tarukrom loriba Thaudam Priyo Bratana Hai National Highway blockade tawduna laikhiba sina loriba yen sing nomada yangkhaidagi chama phawo sisilakle shinphang masida mai onshin bana khara phagatra haina hotnarubasi mang taknaba oina thokle Macunjak Laitaba Shida Yen Sing Shilakpadagi Apang Macunjak Thana Bohonari Adu Mamangda Beg Amada Lupa listing Ani Chahum Pirambadu listing Ahum Jangwagi Matakta Piri Madushu Laibangam Lotre Mashida Marina Bestingna Atubada Awaba Kaya Asi Kokhana Bahona View Haiki Yen Ok Amadi Nga Luriba Singna Tenariba Awaba Singi Matangda Manipur Poultry Development Association Gi General Secretary Chongtham Dhruva Tara Khabana Hai Yen Luriba Singna Makhoigi Yen Singadu Chaninga Leitabadagi Shidilakpa Matamda Kayam Nungairamloi Haibasi Lam Asida Hotnariba Miyoshingna Khangani Mamangda Nagaland Lambi Yadabadagi Awaba Mayok na Kibaleri Maduda Stokta Ningthina Macunjak Sing Paishil Hauba Nanghaudre Madugi Matung National Highway da blockade tarokpa shina ngasidi asuki matik khudong chadaba sinmi singda awaba haibadu oiri masi athubada macunjak pushilakta bataragadi paktakna yen loriba sing yen sibadagi simpham ashidagi tokiba yabagi fibamda leire masida lengak na athubada thabak pakhapiu phongdoki
Lilong Higher Secondary School Imphal na school asida mahit tamliba mahiroi nupa nupi khudingmakbu Manipuri natki oiba iyong phina saba khudai amadi phanek setlaga school kahanbagi ahanba chahi pharakpagi thauram ngasi school asida pangthokre tharam aduda sapamcha jadumani social scientist Dr. Danbri Raishram amadi Lilong Higher Secondary School gi principal Dr. Ningombam Santana Tharamapu sing oina saru yaki Lamdam sigi natki oiba phizolbu yokhatpagi pandamda school asigi oja sing amadi mahiroi singna lauriba thaudangbu wangang loisingna thagatpaga loinana pukning thagwatki Tharom asigi matangda Lilong Higher Secondary School principal Dr. Ningombam Santana hai iyong phibu thak wangna thambana aikhogi culture asibusu thak wangna thambagi pandamda asigumba tharom asi pakhatpani iyongi khudai amadi fanek sijinabasina lamdam asigi samitlondasu chauna kanaba pibada natana aikhogi culture gi value asibu thak wangna pukhatna bhotnabada achoba thaudang amasu oigani amadi leiriba school college amadi university gi official singsu iyongi fee sing asi Patak na sijin na bana ay kogi culture gi value asi thak wangkhat lakani phongdokhi Masa khangdaba miyoy singna yainaba paiduna thanamba lau sangam ama henbagi phawboi mai thadolamde thaudo asi haukiba ahing nongya chabukta Imphal East contract pam SC manung chanba pukhau naharup mamangda leiba pukhau lokolda thokibani yainaba paiduna thanamba laushal mangagi phawboi adu mapugi maming laishom samungau chahi humudra kauba miyoy amagine hari maha pukhau khabam awang laikai dagini samungau nangasi ayok mechinna lau yainabagi damak mafam aduda chatluwa matamda mahaki paiduna thanamba phawboi adu maina tumna chaklaga leirambani haidi kanana karigi damak lau adu mai thadotlamnibano haiba chapchawa khangba ngamdri hariba pukhau lokol asi kuki khul ama oriba changsang hariba khul aduga thangnana leiriba lokol amani mafam adugi khunja singsu secretary for singna duna nuthil pung mari taba phawba lau sholiba mafam amani achikpa tanja yenglaga phawboi adu masak khangdaba singna mai thadok pirambani haidi Hauze thokliba irang asiga mari lenana amadi chamjaraba mara lejadraba miyoi tarupo phajinkiba du yaningdabaga loinana hapta amagi manungda thadokpiraknaba AMUCO gi chief advisor Khatrimayung Kundal nangasi Silchar Press Kapta pangthokiba pawgi mifam amada mahakna phongdokhibani mahakna makhata na phongdokhibada Juribang district asi Assam Barak Valley ga yamna naknaba government amadi CSO singna chekshina santi leina himinaramba matamashida khanghaudena kuki mar terrorist na Harokliba irang asi government na mieng changbiduna thigatpiu haina su phongdoki Juribamda thokliba irang asina Barak Valley da tariba maitei singbusu sentiment oihale amadi akiba leitaba amadi siba kidena khongjang sengsingani haina su kandalna paumi singda haiki AMUCO kuki terrorist singna Independent Christian Country Stem na wasatharakliba plan loinana hauze oriba Mizoram gi CM Laldu Homanas US Eda Jolen lauthorakpa asi condemn tawada natana India ge sovereignty bo thugaina basin bane haiki aroibada AMUCO na maitai na tariba yumthong khudingda maira kapiduna phajin kiba miyoy singbo tek ta kaidana thadoraknaba thawni jase haiba wafam su phongdoki ngasigi pawgi mifam aduda chief advisor AMUCO Khatrimayung Kundal working president Central Committee Y Bikramjit Sonai division president L Lakhikanta Borokhora Division President Sarangthem Hemanta Lakhipur Division President Member Oina K Lanchonba Maitei K Rohit Singh Hemanta Singh Birjit Sharma Bir Kumar amadi Thaunaujam Nobin Singh na chingba member kaya su saruk yaki Natragadi akhoi masan tuminagani ado Mati suna roy ado akhoi santi ba me akhoi jaso mane lobi garong ado asamda le Mati Singh akhoi su sibu ki roy ado asigi posakse yamuna khanda biu ado ko mero ya da ko ho na hajer sini hari ka fikse athum tanda area election to ga masi losino to yo asigi ba Chatliba tha se haukiba tang mapanda kumbi kendragi manung chanba Saidon watha lambida labukta lau suringida kukimnetian singna nomaina kaptuna hatopikraba Saidon watha lambidagi sapam Sophia chahi kuntrani thoi mapuroiba sapam Dayanandagi thawai yaudraba hokchang dharmagi oiba laning nation tawduna Saidon watha lambida ngasi leiron chankre sapam Sophia gi thawai yaudraba hokchang adu Rims Imphal gi mobdagi maki mayum lamdam Saidon watha lambi tamna tidam lambida purakpada tonga mafam singda miyam thoroktuna laikhidraba sigi mafamda ikai khumnaba utuna
mitlu piranga loinana haile katkibaga loinana Manipur gi tongan tongan bamham singdagi lakpa CSO sing mena paibi lup singi luchingba sing yauna saitan watha lambida pangthoki kumbi kendragi MLA Sanasam Premchandra amadi kairoi lekai gi miyam amadi imung manungi miyoi singnasu haile katuna laikhidrabagi thawaina ishorgi maphamda ingna chekna layuna ba thaunebaga loinana lairol chanki Sekretara Nomaijing Numita Kumbi Setupur Maya Lekai dagi Sekmai New Marketa Mayum Panbi Kangem Bam Ningol Nongthomam Ongbi Mani Lemabu Mahaki Mapur bagi Mayumda Chungnaninga Ebe Mawong da Shiram Liba Adugi Achumba Langlalangje Potopio Haina Mailina Besengi Puning Chingsilakli Ngasi Impalgi Major Kodalaiba Manipur Press Cup ki Karbu Hall da Pangtokiba Pawgi Mipam Amada Mani Lema Mishiga Mailina Kumbi Setupur Maya Lekai gi Ima Sentha Lema Lupna Semkiba JSC ki member Wahengbam Panchamani Nahai Tha Sigi Tara Nomaijing Numita Kumbi Setupur Maya Lekai dagi Sekmai New Marketa Mayum Pan Kibi Kangembam Ningol Nongthomam Ongbi Mani Lema Hari PSC Mayumda Thawi Yanduna Shuramle Haiduna Pau Pirakpadagi Setuna Yenglubada Shiraga Lerame Mahaki Mayum Adu Yoba Matamda Mahaki Mapuroiba Nongthombam Deni Hari Mio Asi Leiramde Amadi Imung Manungi Mio Amata Manakta Leiramdre Hari Mishi Asi Yamna Chungningai Oi Masa Matumda Shiramgani Haibisi Tazabangamde Nipi Macha Asi Mamangda Mahaki Mapuroibana Tatana Otpa Neiba Tobiri Yumda Halak Legi Harak Pasu Lekre Handakini Wal Zako Balak Padasu Mayumda Hanindre Hiram Ki Hari Maramaduna Kes Asigi IO Oriba Sekmai Police Ki OC Amadi Imphal West Ki SP Luinana Sekmai Kendragi Emilenasu Chungningai Oriba Mishi Asigi Matangda Makatana Amuk Hana Lamda Mashida Toktanaba Kupna Tigapiu Amadi Mara Laibasing Matik Java Dandi PBU Lebak Miam Nasu Achum Tidokpada Mateng Pangbiu Postmortem Tauba Loikrabasu Achum Aran Amadi Yasinaba Protriba Pauba Asi Bahujang Kanagumba Amatada Sinabigano Hainasu Pangdoki Oibiriba Makoidasu Jessiki Maigedigi Makoidasu Pangdopa Lakre Maramaduna Sigi Ladiba Tongdoka Sida Lang Kudding Maxingse Putok Piba Ngamnabagi Damakta, Masim Manipur Ladiba, Maruma Bangi Salise, Maiben Kiana, Mateng Pangbiu Haibo Pamase, Jessiki Maigedigi, Amukana Noruksari. Bisnupur District Manung Chanba, Maibam Lot Pachingda, Labor Laloi Pung, Lifehomeland Estate, Nona Kontok Naba, Numit Leblaga, Miam the Pauser Piduna, Ngasi Lining Leshol Tona Bahotnabada, Langaki Luchingba Kara Nothing Lagduna, upon Mapiba Yanning de Haina, Kweshang Naraba, Lekai Miam, Ibudo Loya Lakpa Loibunda, Punduna, Ngasi Pangtopa Mifamda, Maibam, Chingmang the Gate Livestream, Pete Shorina, Pondorokli, Mahagna Makata Kibada, Miga Laga Samnaring, Nishingba, Totri Matamdagi, Laloi Ching, Laloi Pung Haina Ladapa Adubu, Ngastigi Mirol and Kaunaruri, Adubu, Lalambungdagi Lagi Sadong Oiba, Ipa Haina Kangnaba, Ning Tauzam, Senkangan Bana, Lifeau Pidina, Nauna Sapongba Matamiyori Haibadagi, Ibudo Pakang Bagi Lifehomeland Asi, Semgat Naba, Lenga. Kiluchingba Singapore Faunaduna, Ngasi Irat Tony Taunaba, Hotnabada, Langang Pari Luchingba Singna, Police Tarak Lagat Tingba, Hochin and Lawi. Maram Sina Ngasi Asi, Lai Kurumba Tingli, but Langa Kiluchingba, Ajo Asang Singna, Nimit Mangani Fawi Manunda, Mapams the Lag to not Warishin Pubira Tragedy, Nimit Mangani Matunda, Maibam Amadi, Kulon Leruna Bagi, Miamna, Ipa Chinkang and Baga, Lagi Tarom Tawada, upon Mapiba Yari Haiki. Waroi Silama Pubir, oh, have a wapam jay Tamzari, Tagi Mangani, Manungsida, Kayumba, Kanoto Dragadi, Akoi, Chagi, Ipa, Sina, Akoi, Sapung, Durba, Ipa, is short to Hibasina, Akoi, Natoba, Ipa, Porakan, Akoi, Natohon Bada. I think the Pibi Bada, Akoi, my Bampraza, Madi Kuloleron of the labor Sinsina, Koi Yabangam Zeroi, have a wapam jay, Akoi, Tamzari. Lambi Tongi Fibam Patabana Maram Oiraga, Impales District, Kairau Kendri Manung Chana Leba, Kairau. Makting Road Amadi, MU Road, Haraga Sukhangnaba, Kairau Kairan Paligi, Lambida, Lak Liba Nomaijing Numitagi, Jing Leba Amadi, Nung Lengway Buba Gari Sing Chatpat Ating Batamne Haina, Kairau de Lariba, Club Sears or Amadi, Mira Pai Lub Singna Amado in a Lori Hadi, Kairau Youth Development Organization, Kido, Kairau, Jamitul Ulema Kairau,
Kairao Mote Rural Women's Development Association Amadi All Round Development Organization ARDO gi Mio Sing Yauna ARDO gi grounda ngasi miyam gi oiba mifam ama pangthoknaba tungda pangthokpa paw gi mifam amada kidogi secretary Jiawur Rahaman Nahai Imphal dagi kilometer 3 rom tamak lapna leiba Imphal East District gi Kairao Kendra gi manung chanba Kairao Moting Khun amadi miyam gi lifeline oiriba MU Road hairaga su khangnaba Kairao Kairan Pali asi Manipur lenga amadi lenga asida yauriba MLA na hanna yenaktaba chahi 3 farak le Masina maram oiraga miyo lising 3 hena leiba khun asigi lambida ngasi nong churaga na law lingba yaba aduga nungsa saraga na ufuna leiba ngamdabana mijam miyam kokta khut haplaga khangnare lambi sing asi miyam gi lifeline oibana tangai fadaba chatok sasin taunaribani ana ayek athu akai yarakpa amadi mahiroi singna mahitamba Satpada aduki mati khudong chadaba awaba kaya mayoknari asiguma phiba masida sen khaktagi khanba miyamgi awaba ubidaba miyoi kharana kairawi lambi asida makhal kaya gi gari sinaduna kairaw langdumdagi jinglaipak nung leingoi leptana karba tawbadagi lambi gi phibam kaibadagi toibaromda lakle Kairawi lambi sing asi semidriba fawba makhal amatagi mal puba haibadi jungnei park lengoi nong puba amasung makhal kayagi karba tawriba mal puba gari sing chatpada athingba thamle adumapu education ana layenga mairinaba singdi athingba thamloi haiki Ahing chupa thibagi thabak satharaba matungda Gujarat ke Porbandar da met haina khangnaba drugs methamphetamine kg 7 henna phaba ngamkhre besal aduda tonglakpa Iran machane haiba miyoi nipan phari haina officials na phongdoki yamlaba drugs adu kadaida purakpano haibagi wahang pahong kanna sathari drugs adugi mamal charakna lupa crore ani makhairom oigani hairi operation adu sagar Manthangi saruk ama oiriba Gujarat Anti-Terror Squad ATS samasung Federal Anti-Drugs Agency Narcotics Control Bureau NCB gi apunba operation na chathakibani Basel adu International Time Boundary Line IMBL manakta radar dagi khangnakibani atei chingnaba Basel singdasu thibagi thabak chathari Drugs adu Pakistan lomdagi pusilakpa oiragadra haina chingnai hairi Terror activity pangthok naba fund mayam ama khomgatli hainasu Pakistan da moral shirduna report kaya lai hari Nepal ge Kathmandu da passenger bus amat Tasin kibagi thadokta yamdrabada miyoi nipan sire 15 na aso apan nangki bus adu highway dagi imai chona cheliba turel amada tasin kibani Kathmandu dagi Pokhran tamna thorokpa Bagmati province da cheliba turel Trishul turel da tasin kibani hari Deputy Superintendent of Police Santodal Prasad Jaishwar na phongdokibada thaudo aduda miyoi nipan siki 15 hembana asok apan nangki lekhidraba singi masing hengalakani haiba wafamsu mahak na phongdokli bus adugi saru kharadi shingda lukre rescue team na miyoi shing kanba ngamle hari ka hena sotlaba sing adu Kathmandu da pukre hari sanabagi pau Manipur Kang Association ge mieng makada waleda wabagai amasung hiranglam amadi wabagai kangkuna senduna pangthokpa humfutaruk suba chorcha memorial league kam knockout open kang tournament ge ngasi sanakiba ani suba semi final match da klasa kainau team A na SK Wangoi kangkhut pu panjal 18 13 da maithiba pikre match adugi hanba half da klasa kainau na panjal 13 aduga LSK Wangoi kangkhut na panjal ahum chanki ani shuba half da klasa kainau na panjal 9 amadi LSK Wangoi kangkhut na panjal 9 chanduna punna klasa na panjal 13 oiduna final changkibani tournament asege final yumbu hianglam amadi wabagai kangkhut amasung klasa kainau team A ga sanaragani Arabada Muriba Pau Amukan Pizari Numit Humni Satagadaba Street Art Exhibition Ngasidagi Hodokre Police Station Tarukta Armed Forces Special Power Act 1958 Thamjilakpa asi maram jade state ashida thokliba issue na thainaba hotnabani haina khaidemani na haikre Thang
ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ For a Unified Manipur ꯍꯥꯏꯕ ꯍꯤꯔꯝꯗ 6ꯁꯨꯕ ꯊꯥꯡ ꯇꯥ ꯗꯦ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯏꯔꯥꯟ ꯃꯆꯥꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ 9ꯅ ꯄꯨꯔꯛꯄ KG 700 ꯍꯦꯟꯕꯒꯤ ꯗ꯭ꯔꯒ ꯒꯨꯖꯔꯥꯠꯀꯤ ꯄꯣꯔꯕꯟꯗꯔꯗꯒꯤ ꯐꯥꯕ ꯉꯝꯈ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯏꯃꯦꯖ ꯄꯂꯣꯟ ꯁꯟꯗꯣꯛꯆꯕ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫